online manipur YouTube channel swing bir bamam pum nong po mukha na taram noksari han badem na maroi update amma kurungan ba khuman degi lokachege kuki na eigi semlaga eigi Meitei na yaosal laga noksan dana sida dana twri yai noi achumba kanglakpa matam da tuminadi leikhinuko haina KOROUNGANBA KHUMAN na sumna phongtok piri aduga mathangi update asna machana mapa hatkre pawasi pandam degi lokachabani mayai ka basinjak sasallaga khana chainabani haiba thodokta machana mapa hatkre hairi leibak tiba thodok adu leikhidrabami adugi mamin naurem joichandra elis tomba sahi yankai ga mathoi pachoi police station gi manung chanba khaidem awang leikai degini hairi thodok adu leikhidraba tomba ngasi ayupung 3:10 rom tabada rims leikan naba ngamdana leikhidabani hairi police na ngasi ayuk leikhidaba tomba gi machana pa naurem tarujit chahi 3 ga mathoi faraba matungda judicial magistrate first class imfalu West 1 da puthok rabu matung numit nipani gi police custody lo thakre hairi pawasina makhata radun naurem tarunjit amadi naurem joichandra thasi kunda khatna chainaba thodok thoki hairi thasi kunga mathoi gi ayukta naurem joichandra elis tomba sokpadagi rimsta pukhalaktuna leikanakibani adubu doctor na naurem joichandra ngasi ayuk angan ba pung 3:30 rom tabada sire haina declare tokibani doctor gi matung ina leikidraba tomba physical azol na maram oiraga neurologic sokpadagi leikidabani hairi aduga mathangi update asna criminal mentality sen ba miyo singlaiba ki thawul tawgani haina songthorpadagi thokibani susindro taragani 5 suba lok sabha mikal gi han batang ki numitta thokiba thodok sing the criminal mentality sen ba miyo singlaiba ki thawul tawgani haiduna thoglakpadagi thokpani haina kurai kendra gi mihun oibatana tana manipuri lenga ki kef and pd minister l susindro na phongdokre imphal east district ki kurai kendra gi manung sen ba moirang kampu sajeb 3/11 danga si pangthok ki repol gi piba mengsin bagi khongsata pau mi singda minister susindro na hai mamangai da pangthok ki ba mp election singda asigumba thodok amata thokiba leite ingna sikna vote tha thakinaba ngaktani thasi gi sechet tarang mapan da pangthok ki ba han batang ki lok sabha mikal da vote tha thana ki ba adu da khurai kendra gi manung sana leiri polling station 3/11 moirang kampu sajet amasung 3/21 thongom lekai asi repol tawri adu 3/11 moirang kampu sajet polling station asigi oinadi repol tawba asi yaningi adu 3/21 thongam lekai asigi repol tawba asidi singnai behind the screen da karigumba ama leramgada mali haiki ngasi khurai kendra gi oina polling station ani da tha thakiba vote adu santi aduga mathangi update asna conflict zone da election duty tharakpa yaning de haiduna security personnel singkhongjing sangsin kre Meitei masa sing sangsin bangamdana leiriba conflict zone area da election duty tharakpa yaning de haiduna duty ta bada yawba security personnel singna hanba mr gi get bawang da khongjing sangsin kre ngasi khongjing anu saruk yakiba personnel singi maikai gi phongtoruk pagi matung inna lan gi damakta sangbada kiba leite adu election gi damakta mi khar khatta jinba asidi maram sa de sikro haiba sa panai haiki handak pangthok liba mikal asigi outer gi election duty gi damakta tameng da duty pirakpada satpanga mroi haina Meitei puruk oiriba security personnel singna hanba mr gi get bamang da paring leptuna khongjing sangsin ki maduda khongjing loi amana hai outer election gi damakta tameng da security personnel sani gi umpu tha na order ama thoklei masigi marung da Meitei puruk ki oiba personnel sama ga humdraga chamaga maudraga tare yauri masida senior officer amata yaude duty pirak liba personnel sing asisu cid technician cid s cid sb cid cb sit amadi MPTO gi kopkhulakhi bangaktani Imphal East West amadi Bisnupur gi security personnel sing di conflict zone da thade duty set kadoriba asi lengak na conflict zone nattabada irang thokpam pham da Meitei puruk ki security personnel kharkak chang ba haibasi yapang amloi tamenglong da Meitei gi security samaga maudraga tarit ni hairaga su polling station gi khaidok na ki beda miyoi manga taruk khaktani mafam adu tan na satpada ROP taraga su maduda phibam laksin bangamloi conflict zone adu da lan gi damakta sangu hairagadi sangnaba sem sagani election gi damakta di sang bangamloi atopa phum da duty ppu maduda satloi da leite manipur gi irang amadi situation yengbiraga duty pibada miding sangbi aiki